ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯆꯧ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯁꯤ ꯏꯁꯧ ꯂꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ, ꯊꯕꯛꯁꯨ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯁꯤ ꯃꯤ ꯇꯤꯟꯅꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯑꯆꯧ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯑꯆꯧ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ "ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯥꯔꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ!" ꯊꯣꯏꯅꯨꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯕ ꯃꯈꯩ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯤꯕꯗꯨꯕꯣ? ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯊꯣꯛꯅ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ." ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯒꯤ ꯉꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯄꯨꯡꯗꯗꯤ ꯊꯦꯡꯂꯕꯅꯤꯅꯦ꯫ ꯐꯔꯦ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ? ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ? ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕꯅꯤꯅꯦ, ꯏꯪꯒ ꯏꯪꯕꯅꯦ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯂꯨꯈꯤꯒꯦꯗ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ꯫ ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, "ꯑꯩꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯁꯤꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕꯁꯤꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ, ꯁꯧ ꯁꯧ ꯂꯥꯎꯗꯧꯒꯤꯗ ꯇꯧꯔꯒ ꯂꯩ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗ꯭ꯔꯦ, ꯃꯥꯒ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝꯁꯤꯁꯨ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯦ." ꯑꯆꯧꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯑꯆꯧ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯤꯗꯤ ꯐꯖꯅ ꯏꯪꯉꯤꯍꯦ꯫ ꯑꯗꯣ ꯅꯣꯏꯕꯨ ꯀꯔꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯔꯛꯂꯒꯦ?" ꯇꯣꯝꯕꯅ, "ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯉꯥꯔꯦꯜꯒ ꯑꯣꯏꯅ ꯆꯥꯔꯛꯏ." ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ, "ꯑꯗꯨꯗꯤ ꯅꯪꯗꯤ ꯆꯥꯛꯇꯤ ꯐꯖꯅ ꯂꯧꯈꯠꯂꯛꯑꯕꯅꯤꯅꯦ." ꯇꯣꯝꯕꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯆꯥꯛ ꯑꯁꯥꯕ ꯄꯨꯈꯝ ꯑꯃꯗꯤ ꯂꯧꯈꯠꯂꯛꯏ." ꯆꯥꯎꯔꯦꯜ ꯑꯆꯧꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, "ꯑꯆꯧ, ꯅꯪꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯕ?" "ꯀꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯇꯥꯗ, ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯏꯁꯧ ꯑꯣꯏꯅ ꯆꯥꯔꯒ ꯂꯥꯛꯏ." "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯅꯪꯅ ꯊꯕꯛ ꯂꯥꯛꯂꯤꯕꯁꯤꯕꯨ ꯆꯥꯛ ꯆꯥꯗꯅ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯆꯥꯔꯛꯇꯦꯗ ꯇꯥꯗ, ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯇꯨꯝꯕ ꯍꯧꯒꯠꯍꯧꯗ꯭ꯔꯤ." "ꯊꯕꯛꯁꯤꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅ ꯐꯥꯎꯅꯤ ꯁꯨꯗꯧꯔꯤꯕꯁꯤꯗꯤ꯫ ꯏꯕꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯆꯩ ꯌꯥꯝꯅ ꯋꯥꯠꯂꯤ. ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯗ ꯂꯥꯡꯂꯒ ꯂꯩ ꯍꯥꯏꯅ ꯇꯥꯏꯅꯦ." "ꯗꯥꯗꯥ, ꯃꯥꯅ ꯏꯁꯧ ꯂꯥꯡꯕꯗ ꯑꯩꯁꯦ ꯌꯨꯝꯗꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯄꯣꯠ. ꯋꯥ ꯑꯝꯇ ꯍꯥꯏꯕꯒꯤꯁꯨ ꯑꯗꯨꯝ ꯁꯧ ꯁꯧ ꯂꯥꯎꯗꯣꯏꯅꯤ. ꯅꯪ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇꯦꯅꯤꯕꯣ, ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ. ꯅꯇꯩꯃꯍꯣꯏꯗꯤ ꯑꯩꯅ ꯈꯣꯟ ꯈꯤꯇꯪ ꯀꯟꯕꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯤ. ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯐꯨꯒꯗꯕꯅꯤ. ꯃꯣꯏꯅ ꯇꯧꯅꯤꯡꯕꯗꯨꯗ ꯇꯧꯍꯜꯂꯕꯗꯤ ꯏꯊꯛꯇ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ. ꯇꯥꯗꯩ ꯋꯥꯗꯤ ꯂꯝꯕꯨ ꯍꯦꯜꯂꯕꯗꯤ ꯅꯨꯄꯤ ꯐꯨ ꯍꯥꯏꯁꯤꯗ ꯂꯩꯔꯦ." ꯇꯣꯝꯕꯅ, "ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯐꯩꯌꯦ ꯇꯥꯗ, ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯏꯁꯧꯒꯗꯣ ꯑꯃꯨꯛꯇ ꯂꯥꯡꯗ꯭ꯔꯤ. ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏꯅ ꯆꯠꯄ ꯉꯥꯛꯇꯅꯤ." ꯆꯥꯎꯔꯦꯜꯅ, "ꯑꯆꯧ, ꯅꯪ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ. ꯅꯪ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯣꯏꯕꯣ. ꯅꯨꯄꯤꯅ ꯂꯝ ꯍꯦꯜꯂꯦꯗꯅ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯌꯥꯡꯂꯦꯟꯗꯨꯗ ꯍꯦꯛꯇ ꯁꯥꯟꯊꯧ. ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕ ꯏꯁꯧ ꯂꯥꯡꯕ ꯐꯈ꯭ꯔꯗꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯊꯦꯡꯂꯦꯈꯩ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥꯒ ꯁꯦꯡꯗꯕꯤ ꯁꯨꯃꯥꯡꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯇꯨꯝꯗꯕꯒꯤ ꯌꯥꯝꯅ ꯍꯥꯀꯠꯆꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯑꯃꯨꯛ ꯍꯣꯠꯂꯤ꯫ ꯊꯣꯏꯅꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯏꯪꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯏꯔꯨꯖꯔꯒ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯖꯔꯔꯣꯏ, ꯀꯥꯟꯅꯄꯣꯠ ꯅꯠꯇꯦ. ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯕꯤꯌꯣꯗꯅ ꯍꯥꯏꯔꯨꯈꯤꯒꯦ." ꯊꯣꯏꯅꯨ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯝꯃꯤ, "ꯂꯦꯝꯕꯤ, ꯂꯦꯝꯕꯤ!" ꯑꯗꯨꯝꯅ ꯀꯧꯕꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯃꯗꯨ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯃꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕꯅꯣ ꯂꯥꯛꯏꯁꯤꯅ? ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ, ꯃꯁꯤ ꯃꯆꯤꯟ ꯃꯌꯥꯒ ꯁꯦꯡꯗꯕ ꯖꯥꯠꯂꯅꯦ. ꯃꯁꯛꯁꯤ ꯎꯕꯗ ꯈꯥꯔꯦ ꯑꯩꯗꯤ, ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏꯗ ꯇꯧꯔꯤꯁꯦ. ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯅꯣ ꯈꯪꯗꯦ." ꯂꯩꯃ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯊꯣꯏꯅꯨ, ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯏꯆꯦ, ꯑꯩꯈꯣꯏ ꯂꯦꯝꯕꯤꯕꯨ ꯂꯩꯇꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯤ ꯃꯕꯣꯛ ꯍꯣꯏꯗ ꯉꯔꯥꯡ ꯆꯠꯈ꯭ꯔꯦꯅꯦ." "ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯆꯦꯗ ꯁꯨꯝ ꯍꯥꯏꯔꯝꯃꯣ, ꯏꯆꯦ ꯂꯦꯝꯕꯤ ꯂꯥꯛꯂꯒ ꯍꯥꯏꯔꯒꯦ." "ꯏꯆꯦ,
ꯑꯩꯁꯦ ꯉꯁꯤꯁꯦ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯁꯤꯁꯨ ꯈꯤꯔꯨꯝ ꯇꯧꯕ ꯏꯔꯨꯖꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗ ꯉꯥꯛꯇꯪ ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯍꯟꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯃ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯂꯦꯝꯕꯤꯗꯤ ꯃꯕꯣꯛ ꯅꯥꯏ ꯍꯥꯏꯗꯅ ꯃꯕꯣꯛ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯕꯣꯛ ꯍꯣꯏꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯅꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯒꯤ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤꯅꯦ ꯀꯩꯗꯧꯔꯒꯦ ꯊꯣꯏꯅꯣ ꯏꯆꯦ ꯍꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯒꯦꯔꯥ ꯏꯆꯦ ꯅꯅꯥꯎꯁꯦ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯉꯝꯃꯟꯗꯗꯅ ꯍꯥꯏꯔꯕꯅꯤꯀꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯏꯆꯦ ꯂꯩꯃꯗꯣ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏ ꯏꯆꯦꯗꯤ ꯃꯤꯒꯤ ꯂꯧ ꯆꯠꯀꯗꯕꯅꯤꯅꯦ ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯅꯤ ꯏꯁꯤꯡꯗ ꯂꯨꯝꯃꯒ ꯏꯔꯨꯗꯨ ꯂꯨꯖꯧꯋꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯊꯣꯏꯅꯣ ꯁꯥꯎꯅꯤꯡ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯀꯅꯥ ꯅꯠꯇꯦ ꯏꯇꯩꯒꯤ ꯅꯨꯄꯤꯅꯦꯅ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯏꯅꯣ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯊꯣꯏꯅꯨꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯀꯌꯥꯗ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯨꯄꯤꯅꯨꯅꯦ ꯁꯤꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯅꯒ ꯇꯧꯔꯤꯅꯦ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯁꯤꯕꯨ ꯅꯨꯄꯤꯅꯤꯅ ꯀꯔꯝꯍꯥꯏꯅ ꯂꯧꯔꯨꯕꯅꯣ ꯁꯤꯕꯨ ꯑꯁꯨꯝꯅ ꯂꯩꯃꯗꯣ ꯃꯊꯟꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯅꯨꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯒ ꯍꯥꯏꯕꯤꯔꯣꯏꯅ ꯁꯪꯒꯣꯜ ꯃꯥꯟꯕꯤ ꯃꯥꯅꯒꯁꯨ ꯃꯤ ꯎꯁꯤꯗꯕ ꯁꯥꯔꯗꯅ ꯈꯪꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯁꯝꯕꯜ ꯈꯥꯍꯟꯒꯦꯕ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯈꯣꯜꯒꯁꯦ ꯅꯧꯇ ꯁꯥꯟꯅꯗꯅ ꯆꯪꯉꯛꯀꯅꯤ ꯍꯟꯗꯛꯇꯤ ꯈꯪꯅꯤ ꯁꯦꯜ ꯍꯪꯕꯗ ꯄꯤꯔꯣꯏꯕ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯂꯥꯝꯂꯛꯂꯝꯃꯤ ꯊꯣꯏꯅꯨ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯑꯁ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯛꯁꯦ ꯊꯣꯡꯂꯝꯕ ꯌꯥꯔꯤ ꯄꯣꯠ ꯑꯩꯅꯁꯨ ꯉꯥꯏꯔꯒ ꯂꯩ ꯁꯨꯛ ꯂꯥꯝꯕꯁꯤꯕꯨ ꯏꯔꯨꯖꯗꯕ ꯍꯦꯛꯇ ꯊꯣꯡꯂꯨꯔꯒꯦꯗ ꯑꯩꯅ ꯆꯥꯗꯧꯕꯨ ꯀꯩꯗꯧꯋꯤ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯤꯒꯤ ꯂꯧ ꯀꯨꯝꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃꯅ ꯑꯁꯤꯗꯤ ꯑꯩꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯅꯨꯄꯤ ꯑꯃꯅ ꯀꯩꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯅꯣ ꯏꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯃꯧ ꯑꯇꯟꯕꯤꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯑꯩꯁꯨ ꯃꯥ ꯂꯥꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗꯅ ꯈꯜꯂꯤ ꯑꯗꯨꯒꯗꯤ ꯏꯆꯥ ꯅꯨꯄꯤ ꯍꯪꯉꯤ ꯑꯩꯅ ꯏꯆꯥ ꯅꯨꯄꯤꯗꯤ ꯃꯕꯣꯛ ꯍꯣꯏꯗ ꯆꯠꯈꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯣꯏꯒꯤ ꯆꯥꯛ ꯑꯃꯨꯛꯇ ꯊꯣꯡꯕꯤꯌꯣꯏꯅꯦ ꯍꯩꯃꯥꯏ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯃꯊꯛꯀꯤ ꯑꯍꯜꯗꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯕ ꯍꯣꯏ ꯏꯕꯦꯝꯃ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯉꯝꯕꯒ ꯅꯠꯇꯦ ꯀꯅꯥꯒꯤ ꯈꯨꯉꯝ ꯅꯠꯇꯦꯀೋ ꯀꯤꯕꯨ ꯀꯤꯖꯩ ꯑꯩꯅ ꯌꯥꯗꯕꯒꯤ ꯏꯁꯧ ꯂꯥꯡꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯂꯩꯃꯤꯟꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯖꯥꯠ ꯁꯦꯜꯒ ꯈꯤꯇꯪ ꯄꯥꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯍꯣꯡꯈ꯭ꯔꯅꯤ ꯏꯆꯦ ꯑꯗꯨꯕꯨ ꯏꯇꯩ ꯑꯆꯧꯅ ꯀꯃꯥꯏꯅ ꯂꯧꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯈꯪꯗꯦ ꯅꯣꯡꯃꯇ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯗꯣ ꯋꯥꯏꯔꯝ ꯇꯩꯅꯤ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯏꯃꯨꯡꯒꯗꯣ ꯆꯪꯕꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯊꯤꯕꯗ ꯀꯣꯟꯒꯁꯤꯅ ꯐꯦꯡꯗꯕꯤ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯗꯣꯏꯅꯤ ꯆꯌꯣꯜ ꯑꯃꯃꯝ ꯂꯩꯔꯒ ꯐꯦꯡꯉꯤꯅꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯄꯩ ꯋꯥ ꯂꯩꯇꯦ ꯅꯣꯡꯃꯇ ꯃꯩꯔꯥ ꯂꯥꯡꯕꯁꯨ ꯎꯗꯦ ꯏꯆꯦ ꯏꯇꯩ ꯑꯆꯧꯁꯤꯕꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯁా ꯐꯅ ꯅꯥꯜꯂꯁꯨ ꯃꯇꯨ ꯑꯃꯣꯠꯄꯤ ꯑꯃ ꯂꯧꯔꯕꯅꯤꯅ ꯃꯥꯁꯨ ꯍꯩꯅꯔꯦꯗꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯤ ꯀꯥꯏꯅ ꯊꯤꯜꯂꯛꯄꯁꯤ ꯍꯪꯒꯣꯏꯗꯅ ꯑꯩꯈꯣꯏ ꯆꯥꯗꯦ ꯊꯣꯛꯅ ꯊꯨꯀꯠꯆꯈ꯭ꯔꯦꯗ ꯑꯗꯣ ꯏꯆꯦ ꯊꯣꯏꯅꯨꯗꯨꯕꯨ ꯏꯁꯧꯁꯨ ꯌꯥꯝ ꯂꯥꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯤꯕꯅꯤ ꯅꯣꯏꯗꯤ ꯂꯥꯞꯅꯕꯅꯤꯅ ꯇꯥꯔꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯕꯅꯤ ꯃꯥꯒꯤ ꯏꯁꯧ ꯇꯥꯕꯗ ꯅꯨꯄꯤ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯆꯧꯒꯤ ꯈꯟꯕꯗꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯕꯅꯁꯨ ꯑꯆꯧꯒꯤ ꯈꯟꯕꯗ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯊꯕꯛ ꯋꯥꯕ ꯃꯈꯩ ꯁꯨꯔꯨꯔꯒ ꯃꯇꯨꯁꯤꯅ ꯄꯣꯊꯥꯕꯐꯥꯎ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯏꯇꯩ ꯑꯆꯧꯗꯤ ꯌꯥꯝ ꯐꯩꯗ ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕꯗꯁꯨ ꯏꯇꯩ ꯑꯆꯧꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯏꯇꯩ ꯑꯆꯧꯁꯦ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯁꯣꯜꯂꯤ ꯄꯣꯠꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝ ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯆꯠ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯨꯁꯨ ꯃꯍꯥ ꯑꯐꯥꯎꯕꯤꯅꯤ ꯑꯩꯈꯣꯏꯅꯗꯤ ꯑꯆꯧꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯗꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯧ ꯑꯗꯨ ꯈꯥꯎꯔꯝꯃꯤ ꯑꯆꯧꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯅꯨꯄꯤ ꯈꯨꯗꯩ ꯑꯃꯗꯨ ꯄꯨꯊꯣꯔꯛꯎꯍꯦ ꯊꯣꯏꯅꯨꯗꯨ ꯈꯨꯗꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯂꯧꯊꯣꯛꯂꯨꯕ ꯌꯥꯕꯁꯦ ꯋꯥꯏꯌꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯄꯣꯊꯥꯐꯝꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯋꯥꯔꯤꯕ ꯑꯩꯁꯨ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯋꯥꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛꯀꯗꯣ ꯊꯥꯡꯗꯣꯛꯑꯝꯃꯨ ꯈꯣꯡ ꯈꯨꯠꯁꯤ ꯆꯥꯝꯊꯣꯛꯂꯒ ꯑꯩ ꯆꯪꯉꯛꯀꯦ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯉꯁꯤꯗꯤ ꯏꯔꯨ ꯂꯨꯖꯗꯅ ꯆꯥꯛ ꯊꯣꯡꯉꯤ ꯅꯪꯗꯤ ꯏꯔꯨ ꯂꯨꯗꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯇ꯭ꯔꯤ
ꯂꯥꯝꯃꯒꯅ ꯊꯣꯡꯂꯒ ꯆꯥꯔꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯃꯨꯛ ꯄꯦꯠꯄꯥ ꯀꯧꯔꯛꯑꯅꯨꯀꯣ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛꯈꯨꯝ ꯆꯪꯕꯗꯨꯗꯗꯤ ꯏꯔꯨ ꯂꯨꯖꯔꯒ ꯆꯪꯕ ꯌꯥꯗ꯭ꯔꯣ ꯑꯁꯦꯡ ꯑꯃꯥꯡ ꯈꯔ ꯈꯥꯏꯌꯨ ꯌꯨꯝꯁꯦ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦ ꯂꯩꯔꯤꯕꯅꯤ ꯍꯣ ꯉꯝꯗ꯭ꯔꯦ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯕꯒ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯕ ꯌꯥꯝ ꯄꯥꯝꯂꯒꯅ ꯅꯪ ꯍꯦꯛ ꯈꯥꯏꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯏꯔꯨ ꯂꯨꯖꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗꯨ ꯂꯨꯈꯥꯛꯅ ꯄꯨꯝꯁꯥꯏ ꯁꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯆꯧꯗꯨ ꯇꯜꯂꯗꯨꯅ ꯃꯪꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨꯗꯨ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡꯁꯨ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯊꯣꯏꯅꯨꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯩꯇꯦ ꯍꯥꯏꯕꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯊꯣꯏꯅꯨꯅ ꯑꯆꯧꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯆꯧꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯆꯧ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯗꯨꯅ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔꯦꯗꯅ ꯍꯣ ꯆꯥꯛꯈꯨꯝꯒꯤ ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯕꯅꯤ ꯉꯜꯂꯤꯉꯩꯁꯤꯗ ꯁꯣꯛꯇꯣꯛꯍꯧꯔꯨꯔꯣ ꯅꯨꯄꯤ ꯏꯁꯤꯡꯗꯨ ꯐꯥꯎꯗꯤ ꯅꯪꯁꯨ ꯁꯣꯛꯄ ꯌꯥꯏꯗꯅ ꯍꯣ ꯂꯥꯏꯔꯕꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈ꯭ꯋꯥꯡ ꯑꯁꯦ ꯂꯣꯏꯅ ꯇꯦꯛꯂꯕꯅꯤ ꯏꯃꯥꯟꯅꯕꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯁꯨ ꯅꯪꯕు ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯍꯟꯒꯦꯅꯦ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯁꯦꯠꯅꯤꯡꯕ ꯑꯃꯠꯇꯁꯨ ꯁꯦꯠꯄ ꯐꯪꯗꯕ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯗꯕ ꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯍꯣ ꯄꯥꯝꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯑꯗꯨꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯊꯣꯏꯅꯨꯗꯤ ꯑꯆꯧ ꯆꯠꯈ꯭ꯔꯕꯁꯨ ꯉꯥꯡꯕꯗꯤ ꯂꯦꯞꯍꯧꯗꯦ ꯑꯗꯨ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯨꯗꯤ ꯊꯣꯏꯅꯨꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯅꯕ ꯐꯥꯎꯕ ꯌꯥꯎꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯆꯧꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯊꯣꯏꯅꯨꯗꯤ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯨꯖꯥꯛ ꯂꯧꯗꯨꯅ ꯆꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏ ꯅꯨꯄꯤ ꯑꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯁꯨꯗꯅ ꯉꯝꯗ꯭ꯔꯦ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯍꯧꯒꯠꯄꯒ ꯊꯣꯡꯅ ꯍꯥꯡꯗꯨꯅ ꯑꯁꯨꯛ ꯊꯦꯡꯅꯀꯥꯟꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯩꯗꯧꯕ ꯂꯥꯏꯅꯣ ꯈꯪꯗꯦ ꯑꯆꯧꯗꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ ꯆꯥꯎꯔꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯗꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯌꯦꯡꯁꯦ ꯊꯕꯛꯇꯨ ꯂꯦꯞꯂꯁꯤ ꯃꯄꯨꯗꯣ ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯥꯏꯒꯦꯅ ꯅꯪ ꯇꯥꯗ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯐꯔꯦ ꯇꯥꯗ ꯍꯌꯦꯡꯗꯤ ꯂꯦꯞꯄ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯇꯣꯝꯕ ꯍꯣꯏꯒꯤꯗꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯇꯥꯗ ꯐꯝꯁꯨ ꯐꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯆꯥꯛꯇꯤ ꯊꯣꯏꯅꯨꯅ ꯊꯣꯡꯈ꯭ꯔꯕ꯭ꯔꯥ ꯑꯆꯧ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯇꯥꯗ ꯆꯥꯛꯇꯤ ꯑꯩꯅ ꯊꯣꯡꯉꯤ ꯃꯥꯗꯨ ꯃꯁꯥ ꯉꯝꯗꯦ ꯑꯆꯧ ꯏꯕꯣ ꯅꯪ ꯁꯤ ꯐꯅꯁꯨ ꯇꯥꯗꯅ ꯇꯥꯛꯏ ꯑꯗꯨꯕꯨ ꯂꯧꯗꯦꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯪ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨꯅꯦ ꯑꯔꯣꯏꯕꯗ ꯅꯪꯕꯨ ꯊꯣꯏꯅꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯕꯗ ꯇꯥꯅꯤꯅꯦ ꯇꯥꯗ ꯑꯩꯁꯨ ꯐꯅꯗꯤ ꯉꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯦ ꯉꯥꯡꯕꯅ ꯀꯥꯟꯅꯔꯣꯏ ꯐꯨꯒꯗꯕ ꯆꯩ ꯋꯥꯇꯅ ꯇꯧꯔꯤꯕ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯇꯥꯗ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯌꯥꯔꯦꯗ ꯆꯥꯎꯔꯦꯜꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯑꯆꯧꯁꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯨ ꯊꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯑꯆꯧꯅ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ ꯑꯆꯧ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ ꯂꯥꯛꯎꯗꯅ ꯆꯥꯛ ꯊꯤꯔꯦ ꯂꯥꯛꯑꯦ ꯊꯣꯏꯅꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ ꯑꯦꯟꯁꯥꯡꯗꯨꯗ ꯍꯥꯟꯅ ꯌꯦꯡꯉꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯣꯏꯔꯝꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯍꯪꯒꯥꯝ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ ꯆꯥꯎ ꯍꯣ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯍꯪꯒꯥꯝ ꯀꯣꯕꯤ ꯆꯥꯃꯟꯗꯅ ꯏꯁꯥꯁꯦ ꯍꯪꯒꯥꯝ ꯀꯣꯕꯤ ꯃꯅꯝ ꯅꯝꯃꯤ ꯑꯆꯧꯗꯤ ꯊꯣꯏꯅꯨꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯆꯥꯛꯇꯨ ꯊꯨꯅ ꯆꯥꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯆꯥꯛꯇꯨ ꯆꯥꯊꯣꯛꯂꯒ ꯂꯨꯈꯥꯛ ꯆꯒꯨꯝꯗꯨ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯆꯧꯗꯨ ꯊꯕꯛꯁꯨ ꯆꯠꯂꯣꯏꯗꯕꯅꯤꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯡꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯇꯨꯝꯕ ꯄꯦꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯅꯨꯄꯥ ꯉꯁꯤꯗꯤ ꯉꯥꯖꯥꯎ ꯊꯣꯡꯕ ꯆꯥꯁꯤ ꯉꯥ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯔꯒ ꯆꯥꯗꯧꯔꯤꯕꯅꯣ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯁꯨ ꯐꯪꯗ꯭ꯔꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯕꯁꯨ ꯅꯣꯡꯃꯇ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯀꯣꯕꯤ ꯍꯪꯒꯥꯝ ꯑꯗꯨꯝ ꯆꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯉꯥ ꯊꯣꯡꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯆꯧ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯎꯔ ꯂꯥꯛꯄ ꯃꯥꯒꯤ ꯉꯥ ꯑꯁꯤꯗꯗꯤ ꯂꯩꯔꯒ ꯄꯤꯖꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯂꯔꯣꯏ ꯑꯁꯤ ꯈꯟꯅ ꯑꯆꯧ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯔꯨꯔꯒ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯀꯩꯊꯦꯜꯗ ꯉꯥꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯉꯥ ꯄꯨꯝꯕ ꯂꯧꯈꯤꯔꯝꯃꯤ, ꯑꯗꯨꯅ ꯉꯥ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯂꯝꯗꯦ꯫ ꯑꯆꯧ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯥꯁꯨ ꯂꯩ ꯐꯪꯗ꯭ꯔꯦ꯫ ꯉꯥ ꯄꯨꯗꯅ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯏꯁꯧꯗ ꯌꯨꯝꯗꯒ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯔꯩ ꯀꯜꯂꯕ ꯄꯥꯠ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯔꯒꯦ, ꯃꯁꯤꯅ ꯐꯔꯅꯤ꯫ ꯑꯆꯧ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ, ꯑꯆꯧ, ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯀꯤꯕꯒꯤ ꯊꯋꯥꯏ ꯊꯥꯔꯒꯦ ꯈꯜꯂꯕ꯭ꯔꯣ? ꯑꯆꯧꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯁꯣꯝꯕ ꯑꯍꯜ ꯑꯃꯅ ꯃꯈꯨꯠꯇ ꯆꯐꯨ ꯃꯆꯥ ꯑꯃ パイꯗꯨꯅ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯍꯜ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯤꯕꯅꯣ? ꯑꯍꯜꯗꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯉꯥ ꯄꯨꯗꯅ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯊꯟꯗ ꯁꯤꯖꯅꯕ ꯍꯣꯠꯅꯔꯤꯕꯗꯣ? ꯑꯆꯧ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯋꯥ ꯄꯨꯝꯕ ꯈꯪꯂꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯍꯜ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯄꯨ ꯏꯁꯣꯔ ꯑꯁꯦꯡꯕꯗꯨ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯍꯜ ꯑꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯆꯧ, ꯑꯩ ꯏꯁꯣꯔ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩ ꯎꯕ ꯉꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯐꯨ ꯃꯆꯥꯗꯨ ꯑꯆꯧꯗ ꯄꯤꯔꯗꯨꯅ, ꯁꯦ, ꯆꯐꯨ ꯑꯁꯤ ꯂꯧꯁꯤꯜꯂꯨ, ꯆꯐꯨ ꯑꯁꯤ ꯎꯕꯗ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ꯫ ꯑꯆꯧꯅ ꯆꯐꯨꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯑꯆꯧꯅ ꯎꯔꯝꯃꯤ꯫ ꯑꯆꯧꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯁꯤꯒꯤ ꯉꯥ ꯃꯆꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯔꯨꯔꯕꯗꯤ ꯉꯥꯌꯣꯛ ꯆꯐꯨ ꯑꯁꯤꯅ ꯊꯣꯝꯂꯛꯄ ꯁꯣꯏꯔꯣꯏ꯫ ꯉꯥ ꯃꯆꯥꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯅꯆꯥꯅ ꯄꯥꯝꯕꯗꯤ ꯉꯥꯖꯥꯎꯅꯤ꯫ ꯑꯍꯜꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯗꯣ ꯏꯆꯝ ꯆꯝꯕ ꯉꯥ ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕ ꯉꯝꯕ ꯉꯥꯅꯤ꯫ ꯉꯥ ꯑꯗꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯌꯨ, ꯉꯥ ꯑꯗꯨꯅ ꯂꯣꯏꯅ ꯊꯨꯡꯍꯟꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯣꯡꯗꯣꯛꯄ ꯌꯥꯗꯦ, ꯆꯦꯛꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯍꯣ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯉꯥꯖꯥꯎ ꯄꯨꯔꯛꯂꯕ꯭ꯔꯣ? ꯇꯨ ꯌꯦꯡꯉꯨ, ꯀꯩꯅꯣ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥ ꯃꯆꯥꯗꯨ ꯎꯠꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯉꯥ ꯃꯆꯥꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯉꯥ ꯃꯆꯥꯗꯨꯅ ꯀꯩꯗꯧꯅꯗꯣꯏꯕ? ꯉꯥ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯆꯧꯅ ꯉꯥꯗꯨꯗ ꯌꯦꯡꯗꯨꯅ, ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯅꯕ ꯉꯥ ꯑꯇꯥꯎꯕ, ꯑꯇꯣꯏꯕ ꯊꯣꯡꯕ, ꯑꯇꯥꯎꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯨ꯫ ꯉꯥꯗꯣ ꯆꯐꯨ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ, ꯑꯩꯒꯤ ꯃꯄꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥ ꯑꯗꯨꯅ ꯍꯥꯎꯔꯕ ꯉꯥꯒꯤ ꯃꯊꯦꯜ ꯀꯌꯥ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯗꯤ ꯃꯌꯥ ꯎꯝꯁꯤꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯆꯧꯗꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯐꯝꯊꯗꯨꯅ ꯉꯥꯒꯤ ꯃꯊꯦꯜꯁꯤꯡꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯃꯟꯗꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯍꯦꯛ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯥ, ꯑꯩꯕꯨ ꯑꯝꯇ ꯆꯤꯡꯈꯠꯂꯣ, ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯕꯅꯤꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯆꯝꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯖꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯄ ꯐꯃꯨꯡ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯊꯣꯛꯍꯜꯂꯨ꯫ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯥ ꯍꯦꯟꯅꯅꯦ ꯀꯂꯛ ꯅꯤꯍꯧ ꯆꯥꯎꯒꯅꯨ, ꯅꯁꯥ ꯇꯥꯅ ꯑꯔꯩꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯅꯤꯡꯕ ꯇꯝꯃꯨ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯍꯥꯔꯥꯅꯤꯒꯤ ꯐꯃꯨꯡ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯊꯣꯛꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡꯃꯛ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯅꯤ꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯕ ꯑꯗꯨꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯉꯥꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯀꯗꯕ ꯐꯖꯔꯕ ꯐꯃꯨꯡ ꯑꯃ ꯊꯣꯛꯍꯜꯂꯨ꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯁꯨ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯄꯨꯅ ꯍꯥꯏꯔꯤꯕ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯀꯗꯕ ꯐꯃꯨꯡ ꯑꯃ ꯊꯣꯛ꯫ ꯉꯥ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯦ ꯐꯖꯔꯕ ꯃꯍꯥꯔꯥꯅꯤꯅ ꯍꯤꯞꯀꯗꯕ ꯐꯃꯨꯡ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯂꯕꯗ ꯍꯔꯥꯎꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩꯗꯤ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯀꯨꯝꯊꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯀꯣ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯈꯤꯕ ꯋꯥꯈꯜ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯗꯨꯒꯨꯝꯅ ꯐꯖꯕ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯅꯤꯡꯖꯕꯗ ꯊꯨꯡꯂꯦ꯫ ꯊꯣꯏꯅꯨꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯃꯈꯥꯗ ꯊꯥꯗꯨꯅ ꯇꯨꯝꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯅꯪꯒꯤ ꯉꯥꯁꯤꯗ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯊꯣꯛꯍꯜꯂꯣ ꯍꯥꯏꯌꯨ꯫ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯃꯟꯖꯨꯅꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯊꯣꯛꯍꯜꯂꯨ꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯣ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯒꯤ ꯃꯄꯨꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯊꯣꯛꯂꯨ꯫ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯊꯣꯏꯅꯨꯗꯣ ꯌꯥꯝ ꯍꯔꯥꯎꯅ, ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯦ꯫ ꯑꯩꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯂꯦ꯫ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯩꯒꯤ ꯊꯕꯛ ꯆꯠꯇꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯊꯕꯛꯀ ꯂꯣꯏ ꯇꯣꯛꯑꯣ꯫ ꯊꯣꯛꯎꯗ ꯊꯣꯛꯄ ꯉꯝꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯂꯩꯔꯕꯁꯤꯗꯤ꯫ ꯑꯩꯗꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯅꯨꯄꯥ, ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕꯁꯤꯕꯣ? ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯅ ꯄꯨꯟꯁꯤꯗꯣ ꯄꯥꯝꯗꯕ꯭ꯔꯣ? ꯑꯆꯧꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯄꯨꯡ ꯈꯔꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯨꯗ ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯝ ꯋꯥꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯑꯆꯧꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯦ ꯅꯨꯄꯤ, ꯑꯃꯨꯛ ꯃꯪꯂꯤꯕꯗꯨꯅ? ꯅꯨꯄꯥ, ꯌꯨꯝ ꯑꯁꯤ ꯆꯥꯎꯃꯟꯈꯤꯕꯅ ꯏꯊꯟꯇ ꯂꯩꯕꯗ ꯀꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯅ ꯊꯕꯛ ꯁꯨꯅꯕ ꯃꯤꯅꯥꯏ ꯈꯔꯒ ꯊꯣꯛꯍꯜꯂꯨ꯫ ꯃꯤꯅꯥꯏ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯔꯣꯏ, ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ, ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯅꯤ꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯃꯛ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯥꯏ ꯃꯤꯁꯟ ꯀꯌꯥꯅ ꯁꯦꯕꯥ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯆꯧꯁꯨ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ, ꯑꯩ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯏꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯄꯨꯡꯌꯣꯝ ꯌꯣꯝꯕ ꯑꯩ ꯄꯥꯝꯃꯤ꯫ ꯉꯥꯁꯤꯗ ꯍꯥꯏꯔꯒ ꯏꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯍꯜꯂꯨ꯫ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯁꯅꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯍꯜꯂꯨ꯫ ꯉꯥ ꯑꯗꯣ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯩꯒꯤ ꯃꯄꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯖꯒꯅꯤ꯫ ꯈꯪꯍꯧꯗꯦ ꯊꯣꯏꯅꯨ ꯍꯛꯆꯥꯡ ꯑꯗꯨ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯨꯄꯤ, ꯅꯪꯗꯤ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯣꯜꯂꯦꯗꯅ꯫ ꯍꯦ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯇ ꯍꯟꯖꯤꯜꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯄꯨ, ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯑꯆꯧꯗꯣ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯨꯝꯃꯤ, ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ, ꯍꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ꯫ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯗ꯭ꯔꯥ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯟꯖꯤꯜꯍꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯉꯥꯁꯤ ꯁꯤꯟꯅꯔꯝꯕ ꯑꯍꯜꯗꯨ ꯊꯤꯔꯨꯒꯦ꯫ ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯩ ꯍꯦꯛꯇ ꯊꯤꯔꯨꯒꯦ꯫ ꯑꯆꯧꯁꯨ ꯉꯥꯌꯣꯛ ꯆꯐꯨꯗꯨ ꯄꯨꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯤꯔꯛꯄꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯑꯍꯜ ꯑꯗꯨ ꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯕꯥꯕꯥ, ꯑꯩ ꯄꯥꯕꯕꯨ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯤ? ꯊꯣꯛꯎꯗ ꯊꯣꯛꯄ ꯉꯝꯕ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯑꯗꯨꯁꯨ ꯑꯩꯅ ꯅꯐꯝꯗ ꯄꯤꯔꯕꯅꯤ꯫ ꯕꯥꯕꯥ, ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯔꯝ ꯆꯥꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯁꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯦ? ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯇ ꯍꯟꯖꯤꯜꯍꯟꯕꯤꯌꯨ꯫ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯤꯌꯨ ꯕꯥꯕꯥ꯫ ꯂꯥꯞꯅ ꯆꯤꯡ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯂꯩꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯂꯩꯕꯅꯤ꯫ ꯏꯁꯤꯡꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯈꯤꯛꯄꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯅꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ꯫ ꯅꯪꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯒꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯕꯥꯕꯥ, ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯑꯩ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯆꯧ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯑꯋꯥꯕꯗꯨ ꯈꯥꯡꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯆꯧ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯐꯝꯗꯨ ꯌꯥꯝꯅꯁꯨ ꯃꯝꯂꯝꯃꯤ꯫ ꯑꯆꯧ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯗꯨꯁꯨ ꯃꯤꯅꯝ ꯅꯝꯕꯗꯒꯤ ꯊꯣꯛꯂꯛꯏ ꯑꯆꯧꯕ ꯎꯕꯗ꯫
ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯅ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯇꯥꯏꯕꯪꯕꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯍꯤꯡꯆꯥꯕ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯂꯤꯕ? ꯑꯗꯨꯗꯤ ꯅꯪ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨꯕు ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯩꯅ ꯍꯪꯗꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯒꯅꯤ꯫ ꯍꯪꯕꯤꯌꯨ ꯍꯤꯡꯆꯥꯕ, ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯪꯅ ꯎꯕꯗꯤ ꯉꯝꯕ, ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯌꯥꯗꯕ ꯀꯔꯤꯅꯣ? ꯑꯆꯧ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯤꯅꯤ꯫ ꯏꯃꯤꯗꯤ ꯎꯕ ꯉꯝꯃꯤ, ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯌꯥꯗꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯅꯣꯛꯂꯒ, ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅꯤ, ꯅꯪꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ꯫ ꯍꯤꯡꯆꯥꯕꯅ ꯑꯆꯧꯗ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯆꯧ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯃꯤꯇ꯭ꯔꯪꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯤꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯈꯤꯛꯄꯒ ꯊꯣꯏꯅꯨꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧ ꯍꯔꯥꯎꯅ, ꯅꯨꯄꯤ, ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗꯅ? ꯊꯣꯏꯅꯨ ꯌꯥꯝ ꯏꯪꯅ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯤ꯫ ꯅꯪꯅ ꯀꯂꯛ ꯃꯤꯍꯨꯟ ꯁꯥꯎꯒꯅꯨ ꯍꯥꯏꯕꯗꯨ ꯑꯩꯅ ꯌꯥꯔꯝꯂꯕꯗꯤ ꯑꯁꯤꯒꯤ ꯗꯣꯁꯥꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ, ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯕ ꯁꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯜꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯅꯨꯄꯥ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯂꯨꯗ꯭ꯔꯦ꯫ ꯅꯨꯄꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯆꯧꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯅꯨ ꯏꯁꯧꯁꯨ ꯂꯥꯡꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫